Yamna nungaitaba thawdok amana mu kwaktada chicken pox ne singnaba laichat ama sandoraktuna miyoi kungi mathakta nare Bisnupur district ki manungsana laiba kwaktada chicken pox oiramba yai haina singnaba tamthiraba laichat ama sandoraktuna yamdrabada miyoi kungi mathakta laikat nari haina mafamdudagi phangba pawno hairi thajaba yaba pawge likul amagi matungina chicken pox oigani singnari laichat adu moirang assembly constitution gi kwakta gi akoibada tha amaromgi mamangdagi hauna sandorakhibani Laichat aduna nabasing adugi haksang sinma thungna ising handuna achauba fugurigumba amorpasing thoi apombasingna maram oiduna hangoiningai oiba mongda leibadigi anaba kya amadi laichat adudagi akiba nangbadana tana khunaina hangoi tukutsana inthokpigadra haibigi akiba amasu mayuknabadagi mapal thokpa ngamdre hairi Laichat asina nahalda kwakta ward number 7 dagi miyu amaga pauksi esi ga wari sanabada mahakna hai laichat adu isingdagi sandokpa oigani amadi laichat aduna naba horakpagi ahanba layong asi saning thakningba amata pokte numit nini humni gi manungda haksanggi nangalda thangna thinbagum anaba phawre adugi matungda haksang pumba masal pen tawduna leng otpa awaba oirakpaga loinana akanba leho horakani madugi matungda mai digi hauraga haksang pumba phugri gumba ising hanba apomba sing masing khangna tholakani adudagi phibam yaukrabadi phamungda lengba otpa amata ngamdana taduna lengdana leigani laichat adu Laonaganba Leichat oigani habigi khudam oina miyoi adugi manaw nupa amaga angang ahum amaga punna miyoi mari nare yumthangnabagi imungdusu angang mari nare hairi miyoi aduna makhatana mahaki marup doctor amaga paw phawna duna hidak langthak sabadagi khara makhaidi phakale adumoinamak numit taraga mathoini laichat aduna naknarakpadagi hauzik phawba saning thakningba amata phawba leite loinana laichat asina kwaktagi ekoibada nabagi masing asi kundagina kunthra rop yoromlagani habigi thajabasu leire Anabasing adu phibam sadana leiba maramna mapal thokpasu ikaibadagi lotsinduna leibasu yaunare nakala maramda hauzik phawbigi oina lenga ki maikeidigi miyeng sanglakpa leitri maramaduna laichat asina asiana yeroktingaida athuba matamda lenga ki mari leinabasingna yengsing hanningi haina phungdokhi nakala maramda pressna phangwa paw amada hayeng irai numita medical gi team ama mafam aduda sangsinduna laichat adugi mari makong thidokpaga loinana paikhat payaba section thorangsing lokhatkani haina su pawsin makhatari